इमेज पाउदा मुमेंग ताबिरी बख्वाई पुनमकपु अहान बमक्तदा रीना नावरेमना तरामना ओक्चरी ngasi मरुएबो पाउदा सरकारना पाइखलिबा प्रोजेक्ट कया मियामदा यहोनबदा पाउमिसिंगना चौबा थौदांग लवनिंग हाइना एमपी डॉक्टर आरके रंजन हाइख्रे LIS ग्रुप साफोंगलखिबा चाही कुनमंगा सुबगी लुपा फुदोंबगी थौरम पांथोख्रे लोइनाना रांचीदा प्राइम मिनिस्टरना चौखत थौरांगी थबक कया हौदोख्रे मपुंगैबो पाउमु पिजरी मणिपुरदा ई पाउगी लमदा थबक तौरिबा पाउमिसिंग पाउ इबा मतमदा चाबा थकबगी मोंगुमना मीना चमसना इल्लगा चाबगी थौंग असे तवनिंगे ई पाउगी मरी लेनबसिंगना येंसिलहनिंगी हाइना MP डॉक्टर आरके रंजन फोंदोख्रे सेंटर की इंफॉर्मेशन एंड ब्रॉडकास्टिंग मिनिस्ट्री के प्रेस इंफॉर्मेशन ब्यूरो PIB इम्फाल सिंधुना इम्फाल की होटल क्लासिक दा पांथोपा वार्तालाप मीडिया वर्कशॉप दा सरुयाखिबा MP डॉक्टर आरके रंजन मखाताना हाइखी पाउ हापिनबा मरी लेनबसिंगना प्रेस रिलीज थोको मतमदा प्रेस रिलीज अदुना मियामदा करी सोहनगनी करी अकाइबा लei हाइबा खंथदना हेक्टा हापचिनबा से तोहनिंगे पाउमीना खुनाय असे अवनबा लंबीदा पुरपगा लोइनाना चौखटपा लंबीदा पुगदौरिबने इम्फाल स्मार्ट सिटी मिशनना तौरिबा थबक थौरमसिंग पाउमीसिंगना मरिक चुमना इबा अमसोंग फोटोना चिंगबा कया हापदुना मियामदा खंगनबा खोटनरी मसी अफबा खोंगदांगनी इंडिया की प्राइम मिनिस्टर नरेंद्र मोदीना लेबाक असिगी मियामगी दमकता हौदोखिबा स्कीम प्रोजेक्ट कया मियामदा यौहनबदा पाउमीसिंगना अचौबा थौदांग लौहनिंगी हौजिक स्टेट असिगी पाउमीसिंगना लौरिबा थौदांग असे थागतनिंगाइनी लोकसभा की MP डॉक्टर आरके रंजन वर्कशॉप अदुदा इंडिया लेंगा की मरुएबा स्कीम सिंगे मतांगदा मीडियादा वांगालदुना हाइकी स्टेट असिगी कोनुंग इम्फाल असे मालेमगी हेरिटेज सेंटर अमनी हौजिकती इम्फालदा अहोंबा कया लेरे ngasiदगी चाही 10 रो मसिगी ममांगदा लेरंबा मणिपुर अहोंबा अमा लेरबनी PIB की नॉर्थ ईस्ट जोन की डायरेक्टर जनरल LR विश्वनाथना महात्मा गांधी की मतांग पांथोपा अखनबा सेशन अमदा मीडियादा वांगांखी सेशन अदुदा गांधी अमसुंग मियामगी फिबम फगरहनबा महाना वाखलोन हाइबासिदा सीनियर जर्नलिस्ट एन सरिताना वांगांखी ngasi nonggi workshop aduda atopa resource person ahumna center ki tongan ba scheme sing gi matangda wangangki amasung hariba scheme sing asida resource person singa media gi mioi singa khana nainaba amaso pangthokki ningsing bayai PIB Imphal na center ki scheme sing amadi chaukat thorang sing gi matangda wakal tahannaba lamdam asigi media gi mioi sing gi damakta वार्तालाप वर्कशॉप सिंबा कुमजा इंग्लिसिंगनी तरागा तरुक्तगी हौके हंदकी असिगा थारगा सिगुमलबा वर्कशॉप असि सिंबा तरुकलक सुबनी वर्कशॉप असिदा तोंगान बा सेशन मंगा लेखी अदुगा वर्कशॉप अदुदा मीडिया की मियोय क्यासु सरुयाखी वर्ल्ड एमेच्योर बॉक्सिंग चैंपियन दा तरुकलक टाइटल लोबंग अमखराबी मालेमदा लेरिबे नुपी बॉक्सर सिंह की मरकता वर्ल्ड चैंपियन तरेट लगता मेडल सुना लोबंग अमखराबी मेरी कोम्बो इंडिया की अनिसुबा ख्वाइदगी वांगबा सिविलियन अवार्ड अमा ओइरिबा पद्मा विभूषण पीदुना इकाई खुमनबा उठख्रे अवार्ड असि फंगबा सानारोय सिंह की मनुंगदा मेरी कोमना मरीसुबा सानारोय ओइबदा नतना अवार्ड असे फंगबा हानबा नुपी सानारोय सु ओइबा ngamle हाइरिबा अवार्ड असे इंग्लिसिंगनी तरेता चेस के ग्रैंड मास्टर ओइरिबा विश्वनाथ आनंदना फंखी अदुगा थंगनबा चाहिदा क्रिकेट मसानादा लाइनी हाइना लोंगनरिबा सचिन तेंदुलकरना इंग्लिसिंगनी नेपालदा फंखी माउंट एवरेस्ट मतोन इहान हाना काखिबा सर एडमोंड हिलरी सो अवार्ड असे इंग्लिसिंगनी नेपालदा फंखिबने मेरी कोमदा इंडिया की सिंथानिंगाय ओइरबा अवार्ड पद्मश्री इंग्लिसिंगनी तरुक्ता पिखिबगा लोइनाना पद्मा भूषण इंग्लिसिंगनी तराहुमदोइदा पीदुना इकाई खुमनखी मेरी कोमदा पद्मा विभूषण पीबगा लोइनाना इंडिया की ममिंग लेरबा बैट मिल्टन सानारोय PV सिंधुदसो पद्मा भूषण पीदुना इकाई खुमनखरे अदुगा सिंधुबु पद्मा भूषण फंगबा हानबा
बैडमिंटन सानरोय ओइबा ngamkhre India gi wrestler Vinesh Phogat aduga table tennis da Manika Batra, cricket captain Harmanpreet Kaur, hockey captain Rani Rampal, shooter Suma Siru Ramadi, Chingaroi Tasi amasung Nungse Matipo Padmasri gidamakta nominate tawkhre hairi. LIS Group safunglakiba chahi kunmanga subagi lupa fudong bagi thauram ngasi Manipur State Film Development Society gi auditorium da pangthokre. Thoram aduda khanaba mitung oina saruyakiba Minister L. Jendra Kumar na haiki. Hojik lairiba matam asida tungi khalhaudragadi matam kharagi matungda mahai tamliba mahairoi sing school bag pubagi mauta alu tilau bora oina puba haragani. Hojik lairiba matam asida horakliba tungi mirol sing gidamakta khanba amadi thabak khara tawba mathau tare lamdam asida leiriba akhang hai mayam tholokuna tungi mirol sing mindset change tawnaba khanaba mathau tare LIS na health ki matang da paikatpa yaba thabak sing paikalakpa matamda chawna mating pangani Manipur da porama nauna purake harabadi lamdam asida leiriba organization sing punsin ba mathau tai punsilaba matamda mai pakani Thoramadu da saru yakiba Professor W. Nabakumar na hai lairik tamlaga lairik hairaga lamdam asegi chawkhatpagi thabak ama phawba tawba ngamdrabadi lairik haibagi kanaba leite Manipur khunai manghaliba se lairik haiba ngaktanani lamdam asida corruption tawba mayam asi nomagi suraga chara tanba mayam na tawbani lamdam ase manghanbada lairik haiba singsu chawna mating pangbagi mami tari Thoramatuda Manipur Legislative Assembly gi Speaker Y. Kemchan, LYS Group of Corporation gi Chairman Laishram Yaima, Health and Family Welfare Minister L. Jendra Kumar, Nauria Pakhang Lakpa, ACG MLA S. Subhash Chandra, Manipur University gi Retired Dean Dr. S. Lokendrajit, MU gi Department of Anthropology gi Guest Professor W. Nabakumar Amadi, Social Scientist Dr. Dhanabir Laishram Su Sarugyaki. Basic concept of I'm concept with the Martian doctrines. But who's in LIS group of Canada Corporation, these four factors, these groups of people representing every factor, machine the pull up Punjila Matunda, pull up Tamaga Tabaktonda, somebody deep share, Madrid, Yanamina, pull up Himina, pull up Himina, and I said, that's a very beautiful concept. Tinung ngay mayay lekay dagi nupi amaga mahaki sahi mari ta ngairiba masa nupaga rescue tawbagi thabak thuna changsin kibagi Social Welfare and Cooperative Minister Srimati Nemcha Kipjena Women Helpline Manipur Unit 181 gi official sing amasung officer sing da thagatpa phongdokre victim oiriba mama macha ani Chandigarh da organ harvesting tawnabagi human trafficking gi victim oigani haibagi chingnaba lei haina minister na haiki minister na Manipur Students Association Chandigarh amasung Women Helpline Chandigarh busu thagatpa phongdoki minister na makha taraduna Social Welfare Department na mama macha adu athuba matamda Manipur da puroknabagi damakta State Police amasung Women Helpline Chandigarh ga yamna naksina thabak sing changsin minari haiki Atal Innovation Mission AIM Niti Aayog Government of India gi Program Director Dr. Unat Pandit na haukiba tha sikitang tarada CC Higher Secondary School Imphal gi Atal Tinkering Lab and Infrastructure Lab asina piriba khudong chabasing thabak tawriba gi mawong mataw amasung lab aduda Ming Chaliba Mahairoi Singh na Chingbagi Matangda Yengshinkhre Duga Yengshinbagi Matungda Lab Adugi in charge ke Herojit Amasung School Adugi Principal S. Indraniga Wari Watai Sanaki Wari Sanabaduda Director na Mahairoi Singh na Lab Aduda Pangliba Kujukulai Singh Season Aduna Scientific Temperament Innovation and Creativity Develop Tonganaba Puming Tawat Pagi Damakta Lab in charge Herojit Po Tharaki District Water and Sanitation Committee Technopal na sinduna ngarang DC Office da Technopal District ki oina so swasta hi sebagi campaign Heights Rupachandra Singh DC Technopal na haudokre haudopagi thoramda PACT gi staff Singh Village Singh yauke thoramga mari leinana ke Bishorjit Singh
Executive Engineer PhD na phongdokhibada district asida leiriba tongan ba village kudingma luna namadi plastic tagi free oina leinabagi pandamda swasthya seva thoram pangthopani hairiba thoram ase chai ase ge 2 October phawba chathagani hairi Masi pung mari minute kunlom taba duaida more dagi Imphal tamna thokiba ben ama more police station dagi kilometer amagi manungda leiba Imphal more lambida sakhangdaba khulai paiba singna ben aduda tonglapa passenger amadi gari driver adudagi gun point da lising kungatare ki senpham amadi mobile phone yauna lut tokre hari driver amadi passenger dagi phangba pawgi matungina hairiba thodo ase Burma gi Canbo bike amada mioi ani leiramki van adu lakpa ubaga mioi ani aduna ben adu khamduna mioi ama lokchaw phawbada chakadabani haina mioi ama tonghalakhi aduga gari adu hek thauba hobaga gari adu da tonglakhiba mioi aduna asokpa mapam amada thawon laduna tungda nomai puthokuna gun point da paisa piro haina damgi tawrakhi hairi tungda driver dagi lupa lising kungamari chawnga passenger dagi lising amaga chapter kalwainana mobile handset ama mulauki hairi driver aduna khudakta more police station da laktuna report tawki lutawagi thodo asi chahi ase gi August tha ahum da lutawkibagi thodo Laikrabani aduga victim singna more police station da mamangda hanjin report tawrakrabani adugo more police amadi security agency singna lut tawriba khulai paiba sing adu masi fawda phagat pangamtri loinana matik chaba action amata lokatri lut tawriba mafam adu more police station dagi kilometer amagi manungda leiba mafam ni India amasung Myanmar lebagani gi border town hoiba khaktana tana ek is policy gi yamna maru oiriba mafam asida yamlaba security agency kaya ama leiribani adubu security asuk yam kongna leiriba mafam asida khulai paiduna lut tawriba asina mara moiraga moreda lalolitik tawriba singna yamna mi painingai ama oire loinana security leirabasu asumna thodok tholakpa asina prajagi punsi singda khudong thiningai oire Masi lut tawba da victim oikiba driver adudi MD Aziruddin Khan chahi nifu humdoi Fundrei Thawal district dagini hai JC against the murder of Ningthauzam Bebisna Chanogi convener na thadoropa cherolamagi matungena Bebisna misigamari leinana JC na Manipur gi governor da case ase CBI da sinaduna misi asigi matangda achumba while fanghanbina batakshin khraba matung ngasi September gi tang taragani thoida Manipur police ki mai kaidegi Bebisna gi apopa and Tomso amadi mahaki imung manunggi mioi sing section 164 gi statement magistrate amagi mamangda pibinana ba khangalakpaga loinana JC na imung manunggi mioi singa tanaduna magistrate ki mamangda statement pinana ba sem sare loinana mamangda JC na thamkiba thamai bangi yumthong khuding amadi thongal khudingda numidang khudingi candle katpiba amadi amuba firal thepina ba haijakhiba wafam adu case ase CBI da hek paidriba fawbadi pangthokbina ba JC na miamda appeal torokle Kaching Fauduna Chiliba, Semai Turelgi, Imai, Wankalapana, Kaching water supply, Sing P. River consumer Singda, Numit Marini, Mangani, Sing P. Bangamlaro Haina, Kaching Water Supply and Sanitation Development Committee, PACD Manipurgi, Secretary KSH Jitena Thadoropa, Cherolamana Kangalakli, Cheroladuna Makatana, Fondoropada, Semai Turelgi, Sing Asegi, Imai, Wankalapana, Turel da Sing, Jimkatnaba, Pam Tampam Singna. Tumjilakpadagi mathakta thangakhibana turelagi ising jingkhatpa leple maramasina numit mari mangani di water supply asina konba consumer singda ising piba mamloi dawri aduga khudong sadaba sigidamakta consumer singna warobidana basu appeal tarokli Ranchi da chapkhat thaurangi thaba kaya Prime Minister Narendra Modi na inaugurate tawduna haiki Lairaba amasung tribal singda kananaba pigadaba thabak thoram kaya government na paikali PM Modi na makatana haikibada senja thumja muthananaba thabak kaya tawri Muslim sister singi hakkidamakta thengnari amadi terrorism bu marufangna muthanabasu thabak bakhali haiki World largest health assurance scheme Ayushman Bharat Jharkhanda hodokibani hairaduna miyamgi chawkhat thorang kaya Jharkhanda hodokpada ma yamna nungai hainasu Prime Minister na hodokhi Minister of State for Jal Shakti Ratan Lal Kataria na haikibada plastic na mara moiraduna sasan lag sire wapamase government na yamna lumna lawi Mahatma Gandhi mapok numit October 2 radi
lamhangda khong hamba amata leiraroi aduga numit aduda single use plastic sizinabagi mayokta leibak pumbada sathagadaba campaign ama Prime Minister Narendra Modi na haudoknaba yai haiki aduga Swasthya Bharat mission gi matangda Minister Katariana haikibada awareness ase latringaida yungi akoibada chejet kaya sakhaibagi hainabi leirami adubo hojik madugi mahuta akoibabu luna na thamnaba honare loinana isingbo arembada mahandana basu thabak paikhale English ngani kungamari dadi imong crore taraga tareta toti sing pinanaba government na commitment piri haujimakidi imong crore ahum dasmai taret maktadi toti sing phangli nomagi sing yoktuna thamnaba lebag asegi mafam kaya da water harvesting point crore ama dasmai ama semgani turel amaga interlinking taunabagi project ki report sem satuna leire duga Kembetiva gi link project ki di advanced stage ta leire haiki Center na article 370 lokthokuna Jammu and Kashmir bo ani thongna khaidoki babu Jamiat Ulama Hind top Muslim body Jamiat Ulama Hind na sawaladuna haukiba Kashmir ase India ki saru amani aduga lamdam masigi yai paraba ase lebag asiga punsit badalai aduga lubasigi chahi gi mifamna United India amagi damakta warep loke Kashmir miyangi nungai yai phaba haiba se India ga punsin badalai aduga yumlo na lebag amadi force kharanadi Kashmir bu manghan tahanaba tawri manadaba force ani gi marakta Kashmir gi miyam miot minai Chething Phangli Pakistan bu na koina na paladuna mahana hai kibada Kashmir bu chungoi oina Pakistan na sejanari aduga lebag asigi amata oibagi damakta JUH na kanna lebli India khaktana tana Kashmir gi miyam bu wahangadaba tokhai taning bagi ihobo lobasina kaidonungda sawaloi haina warep laukre hauji Kashmir da yamna maroi riba se ingna chingna santi oiba phibamni mioibagi hakbu ikai khumnabi duna Kashmir gi miyam amasong makhoi gi lamthungphambu ngakpi senbi na basu center da appeal tawki aduga upay ama tawduna lamdam aduda mahausa gi phibamda hanjilakna ba thabak laukhatkadabani haina so mangna haiki sanabagi pauda District Sports Association DSA Kaching na Sindona Association asigi playground da sathariba taratarelak suba Keshor Kumar Memorial First Division Football League ki ngasi sanakiba match da JA Kaching amadi LYA Wangu Panjal ahum sanaduna draw ekre JA gi Panjal Singado SH Rohit na match ki minute tara H Oliver na minute yankhai taro TH Bebeto na minute humfutare chatpada chanki LYA gi Panjal Singaduna P Gautam na first half loirepagi minute nifuga additional minute ani chatpada Y Dayanandana minute yankhai humdoi amadi W Chandanna minute yankhai mapal chatpada chankhibani Laiching Maipo Playground da Maipo Soccer Youth Development Organization MSYDO na sinduna chathariba taranipal suba 7-man soccer tournament 2019 gi ngasi sanakiba hanba ground da KKYC Kambang Kunona Isala Memorial FC bu penalty da Panjal ama soino da thoikre ani suba ground na FC Dangsana CFC Chingyai FC bu Panjal taruk soino da maithiba piki FC Dangsagi Panjal Singado Dawgin hauna match ki minute kuntaret amadi yankhai Mikul Simna minute nifutaru amadi yankhai taret thangboina minute yankhai taruk aduga George na minute yankhai mapal chatpada chanki Aroibada maroibu pau umhanna pijari Sarkar na paikhatliba project kaya miyamda yohonbada paumishingna achouba thudang lawaningi haina MP Dr. R.K. Ranjan haikre LIS Group Saphonglakiba Chahi Kunmanga Subagi Lupa Pudongbagi Thauram Pangthokre Loinana Ranchi da Prime Minister na Chaukat Thaurangi Thabak Kaya Hodokre Masigi damaltani MS Paudam Loisinjari Miyambo Mohanna Khurumjani